Manipur Pradesh Congress Committee ki Labour Department ki Chairman oiriba Toijam Lokendro ki mayumda bom pokhaihanduna akhang piramba thaongbu yaningdba phongdokkhre ngasi Kongpal Youth Development Club ki member sing amadi Kongpal ningthobung laikai khaidem laikai kongkham laikai amadi chingambam laikai ki maira paibi singna wakat mifam chathakre Toijam Lokendro ki yumgi thongalda chathaki ba wakat mifam aduda bom langshinduna pokhaihalambagi mayokta maira paibi singna kholau kaya lauki Thaudwa sigi matang da wakat mifam aduda saruk yakibi huidrom dhani kaubi maira paibi member amana khurai sigi oina mamang da mire oikiba Toijam Lokendro da atamnana chatharam leba thawong asi politics ka mari leinaramgadra haina singnai karigumba topa maram amagi oiba tarbasu phaminaduna wari sanabagi tanja lahoningi madugi ona tainabada yumlakta bom langshinduna Aki akhang pibagi thawong akan bamongda condemn tawi kanana kari maram gidamak thawong asi satharambano haiba athuba matamda sangdoraknaba khanghanki Itha thajana sugumba bom langjilamba thawdo ase aikhoigi chingadaba ngamde akoigi politics ki oiba wakalonda langjalami bra natraga mana phattaba kaya afaba phattaba thabuk thorong kaya da yawribogira natraga na akoi karigumba mana asigumba thawdo thoiba thawdok sing asida Tanaba yaba akoigi karigumba leiramagadi haminaraga wari watai sanabasu yarambani adubu khangudana leikaigi sugumlaba pajamiyangi mamangda aki akhang naina thawdo asi tawbase akoi matungda hona tahandanaba haijaningi aduga thoksu thon bigano haiba wafam asi thamjage